Mityang tabiriba pumnamakpu khurumjari Danyum Nataram Nokchay. Sandokchay Batharam asi Impact TVgi Entertainment News kagi paudam puzarakliba Mami Mapao ni. Ngasigi chamag anirak suba episode asida kari karamba Mapao sing puzaraklibagi haibutu thamjari. World Humanitarian Day ga mari leinana memsi na sinduna Music with Humanity haiba musical event ama pangthokhibagi Mapao na ahanba Mapao oina thamjari. Hindu lining chatpa singi maru oibu kumhai ama oiriba Krishna Janmashtami gi thauram Manipur dasu pak sana pangthokna khibagi Mapao. Ningthem chamayum production gi banner makha da puthokadaba Samadon haina minthonba film gi shooting gi Mapao. Ima haina minthonba Yumjau Lairambi Dramatic and Cultural Union gi anoba play gi yaifathoni pangthokhibagi Mapao. Manipur gi tongan ba district tarada Kanglai Saisaklon Singdam Sangna Koina Chatuna Chatharakhiba Khongjom Parbagi Cultural Tour Roshin Khibagi Mapao. Aroibada Rhythms of Manipur Imphal Sinduna Nimitaraga Mangani Chukna Chatharakhiba Children Music Workshop Roshin Khibagi Mapao. So guys, ngasigi ahanba Mapao da puzarakli World Humanitarian Day ga mari leinana Manipur Event Management Solution Imphal Memsina Sinduna Music with Humanity haiba team da musical event ama haukiba August 19 da Imphal gi Lamboi Khongnangkhongda tongan ba Manipur gi maming leiba band kayana sarp yaduna pangthokhibagi Mapao meyeng taminasi. Hello Mami Mapao viewers, kuirabagi tungda Strela Thongnawjamna mayambu amuka na khurumjari. Ngasi asi memsina sinduna pangthokchariba Music with Humanity haina mingthonba asigumlaba music concert amagi maphamdani Lamboi Khongnangkhongda aikhoigi audience sing, volunteers sing, organizers sing moina kayamuk yamna effort thadaduna sillibano aduga akhoi audience sing na kai khanlibano kari Mapao puraklibano haibadu impact team amasung Mami Mapao team ga punna yengminarusi. World Humanitarian Day ga mari leinana August 18 da Music with Humanity haiba team da musical event ama Lamboi Khongnangkhong da pangthokre haiba isai nongmai gi thauram asi Manipur Event Management Solution Imphal MAMC na sinduna pangthokhibani event asida saruk yakiba tongan ba music band sing na su event asigi team oiriba Music with Humanity haiba asigi wakalon sing su fongdok naraki event asida Thangmai Show Shingloi, Juju Liu, Michelle RK, Maniac, Innocent Eyes, Imphal Talkies, Life in Limbo, Sampana Sarukyaki. I giming kangabam Nancy kawe ay sagolban kangabam laikay dagin. Aduga Ben sige oina di Ay Ben sige besisoy na laizay hujik. wow. Mathangda Ay gaming sapna ay wangkay dagin eh aduga ay nalidam kita khongba amazing. Adum hekta lama age ka. I mean na Sapam Goldie Singjamay dagi drummer of the band. Adum Ay gina Aribam Anjali aduga bamula kay din pa. Ay na lead guitar oy. Lead guitar. thank you. Hi, my name is Sananda. Ay singjamay dagin eh aduga ay na vocalist na live in band sige. Audience sing na yamna receive tawbada ka. Yam positive oiba song gumba noina khanjab khara leibra kamai tawge. Oh, akhoi gi original da haiga rock and roll hana akhoi gi sai Maniac ki original ama lay aduga Manipuri gi song OST kanagi maral no haina ama lay. Dagi su yamna phauba haupi ado isai su kamai na tawbano kai base ta ikibano ado haipetang haibiyo. Yamna lan wakal khannaba ko masi kenone superstition haigedra kari haigedra ko madi potuda ina yam changhaninge ba hai tare haidi phajai haidi bemanang masak yam phajai metei male gumba ko ngasidi yam hawe adu metei na thongma male adugumba adagi adumaina yamna kari gumba pot ama leina ko adu discrimination type am chatleba adu chattana ba hai ngasi se akoi preparation da ngasi gi theme se am sana vishay ka akoina compose tawe ba hari vishay se kashum shanga we akoina upanong len na ibene adu yam related oi ba hai tare akoi gi mioi ba hai se liver na ba yawe heart na ba yawe brain na ba yawe adagi saru gi lena na ba yawe adu da wakal leina sidi na tar ga so ken open oi deba kenare haiduna dum ka heda madi mimana drabani gan inthopi ba khotpa do yaw ba hai tare ko bara du sigi akoi gi lyrics e kyam powerful lege hai kanda something akoina
डाउनफॉल चलूरगसु अखोइना वखलसे लुमना लेरु तारगसु आशा अमा लेरी होप अमा लेरी होप से मयाम पुलमना मानसु वॉलंटियर तौबियो अदुगा मागी नाकंदा लेरिबा मीदुनसु माबु अंडरस्टैंड तौबिरगा हाइतारेनेको अदुगी रिलेटेड ओइबने अदु थीम से होरेन मयाम पुलप तामिनसे ngasi world humanitarian day bu observe tawboina memsi na present toraga siliba music with humanity hairiba program ase bu sinbiriba langbiriba akoigi organizer sing haitare da khoise ado memsi hairi se kamain tom organization oidera natraga team moina da khoina semba oidera adum tang haibiramo MEMC से अकोई किनो नाइदर इवेंट मैनेजमेंट नाइदर मणिपुर इवेंट मैनेजमेंट सोल्यूशन इम्फाल है वो MEMC है अदुगी आई फॉर्म मम नाइदर आई नहंदा की थीम से सेंगनागा म्यूजिक विद ह्यूमैनिटी है मियो बे मिनुंग से ह्यूमैनिटी की मरम दे यंगा आई नहंदा की जे स्पेशली एबल होम सिंग नाइदर होम फॉर स्पेशली एबल पर्सन स्किंग को मोय होम सिंग जे चैरिटेबल इन दउने सिगी वाखन से होय मैमना खन सी वाखन से अतै किछु नते आइगी पास से डेफ एंड डम नाइदर अदो कैसे वाइदे आई एम वेरी प्राउड ऑफ दैट बिकॉज हिज स्पेशली स्किल माय स्किल टॉप टॉप हम ले जाय बको अखोइन ngam da wai tare this is their special skill we can never match them अखोइन होय होय मीना डिसेबल हाइरम निगो अदो अखोइ दि स्पेशली एबल हाइ मोय दि स्पेशल टैलेंट मैम लै हाइ तरे MEMC gi wakhalonbu Mami Mapao gi team na thagat performdok chabaga loinana lakadoriba MEMC gi winter festival miyam na soidana khawrang na ngai rakani haibigi thajaba thamje Hindu lining chatpa singi maru oibu kumhai kya gi manungda ama oiriba Krishna Janmashtami Krishna Janma gi thoram Manipur da su pak san na pangthoknaki kumhai asiga mari leinana Manipur gi tampak ta leiriba miyam na Konung mamang laiba Shri Shri Govindaji Temple amadi Ghari da laiba Iskon Mandir da laknaduna Sri Krishna gi mafam da khurumjaki Loinana kumhai asiga mari leinana tonga tonga ma thoram kya pangthokna khibigi Mapao amuk meing punna taminasi Hindu lining chatpa singi maru oiba kumhai shingi manungda ama oiriba Krishna Janmashtami Krishna Janma gi thauram Manipur da su pangthok nakhibaga loinana palace compound da laiba Sri Sri Govindaji Temple amadi Iskon Mandir da miyam na laknaduna Sri Krishna gi mafam da haikat laikat tamduna nungai yaifaba tangdu laitaba punsirol amagi damak khurum nakhi Janmashtami asiga mari lainana Sri Sri Govindaji Temple amadi Iskon Mandir da tongan tongan ba jagoi shei kaya yawba jagoi ras sing utkhi kumhai asina lamdam asigi miyam gi punsida hena nungai yaifaba tangdu laitaba amadi
ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯅꯤꯖꯔꯤ ꯅꯤꯡꯊꯦꯝꯆꯥꯃꯌꯨꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯄꯨꯊꯣꯛꯀꯗꯕ ꯁꯃꯗꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्म ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯤल्म ꯑꯁꯤꯒꯤ ꯁꯨꯇꯤꯡ ꯆꯠꯊꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯣꯏꯕꯝꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯣꯔꯤ ꯂꯤꯔꯤꯛꯁ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯒꯗꯧꯔꯤꯕ ꯁꯃꯗꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्म ꯑꯁꯤꯒꯤ ꯁꯨꯇꯤꯡꯒꯤ ꯃꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯊꯝꯃꯤꯟꯅꯁꯤ ꯅꯤꯡꯊꯦꯝꯆꯥꯃꯌꯨꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯄꯨꯊꯣꯛꯀꯗꯕ ꯁꯃꯗꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्म ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯨꯇꯤꯡ ꯆꯠꯊꯔꯤ ꯐꯤल्म ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯣꯏꯕꯝꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯣꯔꯤ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯃꯗꯣꯟ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्म ꯑꯁꯤ ꯍꯧꯖꯤꯛ 90% ꯅꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯥꯡꯑꯣꯏꯅꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤꯕꯅꯤ ꯐꯤल्म ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯅ ꯏꯅꯥꯎꯆꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ R.K. ꯂꯛꯁꯃꯤꯕꯥꯏꯅꯤ ꯐꯤल्म ꯑꯁꯤꯗ ꯅꯤꯡꯊꯧꯖꯝ ꯖꯣꯏꯕꯤꯗ꯭ꯌꯥ ꯔꯤꯅꯥ ꯗꯦꯅ꯭ꯌꯨꯕ ꯔꯇꯅ ꯅꯤꯀꯤ ꯒꯣꯀꯨꯜ ꯑꯃꯗꯤ ꯗꯌꯥꯅ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝꯁꯤꯡ ꯂꯥꯡꯂꯤ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝꯆꯥꯃꯌꯨꯝ ꯑꯣꯡꯕꯤ ꯂꯛꯁꯃꯤꯕꯥꯏ ꯗꯦꯕꯤ ꯁꯤꯖꯥ ꯂꯛꯁꯃꯤꯕꯥꯏ ꯁꯤꯖꯥ ꯑꯩꯅ ꯐꯤꯂꯝꯁꯤ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯅꯤꯡꯕꯒꯤ ꯑꯗꯒꯤ ꯐꯦꯃꯤꯂꯤꯗ ꯗ꯭ꯔꯒ ꯆꯥꯕ ꯑꯗꯩ ꯅꯤꯁꯥ ꯆꯥꯕ ꯃꯤꯁꯤꯡꯁꯤꯅ ꯀꯌꯥꯝ ꯑꯋꯥꯕ ꯄꯤ ꯑꯗꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯂꯩꯃꯤꯟꯅꯕꯁꯤꯡꯗ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯁꯃꯗꯣꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯅ ꯑꯦꯁ ꯑꯦꯟ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀꯨꯝꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯣꯏꯕꯝꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯗꯒꯩ ꯃꯥꯅ ꯌꯥꯝ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯃꯥꯅ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯑꯩꯒꯤꯗꯃꯛꯇ ꯏꯕꯤꯔꯝꯕꯅꯦ ꯑꯗꯣ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯅ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯃꯥ ꯍꯧꯖꯤꯛꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯒ ꯃꯥ ꯃꯁꯥꯃꯛꯇ ꯑꯩ ꯑꯗꯨꯝ ꯄꯤꯖꯒꯦꯅ ꯈꯜꯂꯦ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯏꯅꯥꯎꯆꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯐꯤꯂꯝꯒꯤ ꯑꯩ ꯐꯤꯂꯝꯗ ꯃꯌꯥꯝꯅ ꯏꯅꯥꯎꯆꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯂꯩ ꯑꯗꯨꯒ ꯁꯤ ꯐꯤꯂꯝꯁꯤꯒꯤꯗꯤ ꯑꯩ ꯐꯤꯂꯝꯁꯤꯗ ꯍꯥꯟꯅꯁꯨ ꯑꯩ ꯈꯔꯕꯨꯗꯤ ꯇꯧꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯁꯤꯁꯨ ꯑꯅꯧꯕ ꯃꯈꯜꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯤꯂꯝ ꯑꯃꯅꯦꯅ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯀꯩꯅꯣꯝꯃ ꯎꯕꯗꯧꯅꯁꯨ ꯍꯦꯛ ꯇꯧꯕ ꯃꯥꯟꯕꯁꯨ ꯂꯩꯀꯣ ꯃꯁꯤ ꯐꯤꯂꯝꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯒꯗꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯁꯨ ꯐꯤꯂꯝꯁꯦ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯌꯧꯔꯛꯅꯕꯒꯤ ꯆꯥꯡ ꯌꯧꯕ ꯀꯌా ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯅꯨꯡꯁꯤꯕꯤꯌꯨꯅ ꯑꯩ ꯊꯝꯖꯒꯦ ꯁꯃꯗꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्म ꯑꯁꯤ ꯈꯨꯔꯧ ꯆꯀ꯭ꯔꯤ ꯊꯥꯡꯗꯅ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯊꯔꯤꯕ ꯁꯨꯇꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯈꯣꯡꯂꯩ ꯌꯥꯡꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ
Welcome back adong namit yang tabiriba asi Impact TV da sandok chariba Mami Mapao gi chamag anirak suba episode ni break ki matungda puzirakliba Mapao asina Yumjaw lairembi Dramatic and Cultural Union gi nauna puthokadaba ima haina mingthonba anoba play gi yaifa thoni thoram Imphal gi khagempali huidrom laikai de leiba Union asigi office ta pangthokibegi Mapao asi mit eng kaminasi Yumjaw Lairembi Dramatic and Cultural Union ki nauna puthokadaba ima haina mingthonba play gi yaifa thoni thauram pangthokre yaifa thoni thauram adu Imphal West District ki khagempali huidrom laikai da leiba Union asigi office ta pangthokibani hairiba play asi Kangjam Padma Kumar gi wari macha ima dagi mani yumnam na lila oine ithokpani Union ki General Secretary su oiriba Laishangthem Ratan Kumar na phongdorakpagi matung inna ima hairiba play asi maru oina mama amana macha amabu kadaida karida soikigata haina wazaba amadi mama na machapu kaya yamna nungsibagi haibadu mayek sengna utkadaba play amani hairakli Nanti kurang deh, luin heti. Anang singgunnya kadai dengan sana. Nina, sana sana. Lebih dia ini. Sana sana. Ini itu. Ini kita macam. Magi masa situ. Permain tu nau, nau siapa nau. Aku ni selalu nau permain tu betul masa situ tu enggak apa ni wahau kenapa? Magi apa dambi magi tu enggak magi. Masa maromdom ni pun hamdana bagi namakta mangonda warak watem tong betu miyamna akoina ara tamongda ubiba aduga mama nga sagi nungsiri bani haina luna tawriba mayamduna magi asenba thamoi masa adu mai thamoi nungda kaya yamna nungsibagi ade nahale tuna sei thang tawriba mama masa adu warak siriba mama adu thamoi dana kaya yamna masa adu luna thambiyabli haibase nida sigira kutsaraga aikoina madu habokna lepigani haina lawde Ima hariba play asi ayet apan leitana athuba matamda miyamda khudol tamba ngambaga loinena miyamdagi chawna feedback fangba ngambo oibiu haiba wafam Mami Mapao gi maikidagi thamje Manipur gi puwari ka sagona duna layaklaba nat amadi culture bu haugalakliba mirolda ningthina khanghanba ngamnabagi pandamda kanglei saisaklon singdam sangna Manipur gi tongan district tarada koina chatuna chatharakiba Khongjom Parvagi cultural tour lotion khibegi thauram Imphal gi JN Manipur Dance Academy da pangthokibegi Mapao ase amu meeting kaminase Kanglai Saisaklon Sindam Sang KSS na Manipur gi district tarada koina chatuna pangthorakiba Khongjom Parvagi cultural tour loishin begi thauram Imphal gi JN Manipur Dance Academy da pangthokre Ministry of Culture Government of India gi cultural function and production grant gi meeting makhada pangthokiba cultural tour loishin begi thauram aduda saruk yakiba Minister Haikam Dingona hai aikoi gi puwari ga sagon aduna laklaba aikoi gi culture bu takliba Khongjom Parva yokhatpada tour asina chauna mateng pangpata natana haugalakliba mirol sing da su khanghanba ngamlagani haina phongdokhi saktakpada khwaidagi maruoiba culture se koi Manipur culture se amane ha koi identity ta ko matamda koi culture koi fijet chakset koi lonely adagi leiriba koina tauriba koi jagoi singmu mayam sina koi saktai aduga India gi adugumba culture ama koina prithvi gi malem sinba thungna koi saktak na bo honno bada rong numi lama da ke kanglaw yai kuma khun tar ba matam kumali bu ngonu yai ma cha khamba na ke kangla kar gi na palim sapi ma sim lai da bi gi manaw da sang seli gi sim hal Yum.
Manipuri tongan tongan ba district tarada koina chetuna kanglei saisaklon singdam sangna khongjom parvigi matangda cultural tour pangthokhiba asina haurakliba mirolda chauna kana piba ngamgani haibigi thajeba mami apagi maikaidagi thamje aroiba mapau oina Rhythms of Manipur Imphal na sinduna nimitaraga mangani chupna chatharakhiba children music workshop loishin khibagi thauram lamboi khonang khongda leiba Manipuri jagoi marup golden jubilee stage ta mai pak na loishin khibagi mapau amuk mayam punna mining taminisi Manipur ki tongan ba art form kaya bu haugalaki ba angang singa chusin nana puba ngamna ba ki pandam da numit mangani chupna chatharaki ba children music workshop loishin kre Rhythms of Manipur Imphal na stintuna chatharaki ba numit taraga mangani ki oiba children workshop loishin ba ki thauram adu lambai khonang khong da laiba Manipur jagoi marup golden jubilee stage ta chathaki bani children music workshop adu chief minister ki artist tingi tengbang ki makhada department of art and culture na support tawduna pangthokibani asigumba angang singi oiba workshop asina tongan ba art form kayada haugalakliba angang singbu puduna chatpa ngamgani haina thauram aduda saruk yakhiba singna phongdoknaki thaminaduna waktorugati pursi sanggi haina angang haibasi ekoi mittati antokna tambur ngamdaba angang ujaraga sai susi uraga ai thamoida phawriba aina lining ama ningzaraga aina isor ningzaraga matuki thamoida nungaiba aina ningzari anand spiritual ki line da warasu ni mood se ki an thawai mai da bagi warasu ngai da on su on da bu warasu sam bai am kan sarana warasu music sina no control to ba music sina music ama play to matam madu ki mood to na mi ki mind se ba ya ba music sina powerful instrument na ni da music na workshop asina haugalakliba angang singda music ki lamda knowledge lahinbata natana tongan ba music ki oiba hiram kya yi matangda khanghanbada chawna mating oiba ngamgani haibigi thajeba mami pauna thamjari and that's all we have in this episode matang episode ta anawang paw kya ga loina na mulak chege until then keep watching Impact TV bye bye